Hi ma'am. Ngasidi khoi gi kano ne ba khoi na tham je yerum gi mukbang ne tor ani bo kwa khoi si gi ji jo muk challenge ne bo oi doi je khoi challenge nga ta ne bo ko video je sum nam ta sa ba yaw dri ko ado khoi gi ano ba iche ichan inau ibung ya yaw re mathang mathang adu habak ke adum ya halak ke ado ma'am khoi yerum gi je sa ba ho na ba tau se khoi cha ba thak ba da mang na tham ma sa ai khoi je cha ning ma ya dre ba kano da yerum ju khok to e ba khoi na loi na dum cha ba tor ge yerum je khoi plate amam tau ge na tor ma ne bo ko aduna khoi jam cha ba ngamoy na adu du gi plate amam tau dre yerum khoi pa ma'am do khoi tham jan gre khoi matam khra le sa magu ju khok to e magu khok ko za na ga do ya cha ba khoi ji la ready 1 2 3 ga ready 1 2 3 no what is he doingไม่ถามว่าชีใช่เลยนะไม่เก็บอยู่แต่อันต่อที่อ่ะไอ้ดาบิโอได้เนี่ยนะเนี่ยจนต้องใช้เลยหางเลยอ่ะเนี่ยใครดื่มตลาดดิ เนี่ยก็แค่ต้องใช้ไปเลยอ่ะใช่จัดเลยหางอะไรหางอะไรไปยังไงแบบน้ำเด็กไอ้ดาบิโอได้เนี่ยอะไรกันเนี่ยไอ้ที่เยอะมึงช่างพูดเลยอ่ะไม่โอ้ไอ้ชีวิตเราทำแบบหางไปยานจะปีกันเลยตาเลยไม่ยังตาเป็นปีตาเลยไอ้ที่บิโอได้มันหากันเนี่ยไอ้ที่หาตั้งชีเลยชีนี่บิโอตั้งชีบิโอได้เฉยเนี่ยyerum cha le chi da on da ma không chưa ra kìa không chưa ra kìa anh mong thích bạc sa đẹp ạ punishment này có phán ra này có làm bạc cái này yerum bộ phải cha không được ạ yerum ta ra cả nhưng mà không thích bạc sa đẹp ạ không đúng mấy mình làm bây giờ tôi vậy đây là mẹ mà xin ra rồi ngày thì anh lùi đấy anh ở đâu mà biết ơi làm như ngày thì anh làm cái gì đi đâu biết dài đấy mẹ mới chữa gì nhà cho gì không giàu ngốc ngốc cùng giàu cái gì không giàu làm đẹp mà nước tao đồ trong rau vậy thôi à nên là chắc chắn đủ à vậy tôm thuốc cái trái vậy vô mà ngon đẹp mà phải có nhồi rồi cái nắm tội thì đi ra mà ai cái nắm ra ra nó là con ngon đẹp à thì xuống này đấy à ai cũng thấy lẹ itu bukan dabli ada mau dong apa dạ nhỉ không có gì to gì nhỉ mấy mấy nữa rồi tại nhiều vụ ở đây làm sang còn đến khi trẻ đến rồi bị trả sẵn lắm không cần ai kìa chưa rồi nhé mà anh làm cho bạn gì nghe rồi
ꯃꯄꯥꯟ ꯂꯣꯏ ꯊꯣꯛꯂꯛꯇꯣꯔꯦ ꯀꯃꯥꯏꯅ ꯃꯤꯅꯤ ꯌꯦꯔꯨꯝ ꯌꯥꯝ ꯆꯥꯕ ꯉꯝꯃꯦꯕ ꯑꯗꯣ ꯃꯤ ꯑꯃꯅ ꯌꯦꯔꯨꯝ ꯀꯩꯅꯣ ꯆꯥꯕ ꯌꯥꯡꯈꯩꯒ ꯆꯥꯗ 30ꯒ ꯆꯥꯗꯅ ꯇꯧꯋꯦ ꯍꯥꯏꯕ 10ꯐꯥꯎ ꯆꯥꯉꯝꯗꯦ ꯍꯥꯏꯕ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯃꯁꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯂꯩꯒ ꯂꯣꯏ ꯆꯤꯛꯈꯥꯏꯈ꯭ꯔꯦ ꯑꯩ ꯁꯤ ꯃꯥꯟꯁꯤ ꯈꯥꯏꯔꯒ ꯁꯤ ꯅꯣꯛꯁꯦꯃꯟꯗꯅ ꯃꯥꯏ ꯇꯣꯛ ꯌꯥꯔ ꯌꯥꯗꯦ ꯇꯣꯛꯄꯩꯗꯦ ꯅꯪꯗꯤ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯕ ꯑꯁꯦꯡꯕꯁꯨ ꯌꯦꯡꯗꯦ ꯁꯤ ꯃꯣꯔꯣꯛꯁꯤꯒ ꯀꯩꯒ ꯑꯍꯥꯟꯕ ꯆꯥꯁꯟꯕꯗꯣ ꯑꯗꯨꯗ ꯌꯥꯝ ꯍꯥꯈ꯭ꯔꯦꯕ ꯑꯗꯨꯗꯗꯤ ꯑꯩ ꯅꯣꯛꯈ꯭ꯔꯤꯗꯣ ꯏ ꯑꯣꯔ ꯇꯥꯔꯒ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤ ꯌꯦꯔꯨꯝ ꯆꯥꯕꯁꯦ ꯈꯔ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯇꯧꯅꯤ ꯈꯜꯂꯨꯗꯦꯕ ꯑꯩ ꯌꯦꯔꯨꯝ ꯄ꯭ꯂꯦꯠ ꯑꯃꯒ ꯉꯝꯅꯤ ꯁꯤꯅꯤꯉꯥꯏ ꯋꯥꯈꯜꯁꯦ ꯃꯁꯤꯒꯪꯗꯦ ꯌꯦꯔꯨꯝ ꯀꯨꯟꯗ ꯃꯥ ꯅꯪ ꯌꯥꯝ ꯉꯝꯃꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯅꯪꯗꯤ ꯉꯝꯕꯨꯗꯤ ꯉꯝꯗ꯭ꯔꯦꯗꯣ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯉꯝꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯤꯅ ꯌꯥꯝ ꯆꯥꯕꯗꯗꯤꯀꯣ ꯉꯝꯗꯣꯏ ꯃꯥꯜꯂꯦꯕ ꯍꯥꯏꯕ ꯆꯤꯒꯤꯗꯤ ꯁꯤꯅꯁꯨ ꯌꯦꯔꯨꯝ ꯄ꯭ꯂꯦꯠ ꯑꯃ ꯑꯗꯦ ꯃꯌꯥꯝꯅꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯔꯕ ꯃꯨꯛꯕꯥꯡ ꯑꯗꯨ ꯃꯌꯥꯝ ꯆꯥꯔꯣ ꯈꯣꯠꯂꯣ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯡꯁꯦ ꯎꯔꯦꯗꯅ ꯅꯥꯀꯟꯗꯒ ꯌꯦꯞꯁꯟꯈꯤꯕꯣ ꯃꯥꯁꯦ ꯌꯦꯞꯇꯦ ꯌꯥꯎꯗꯦꯀꯣ ꯑꯝꯇ ꯌꯥꯎꯗꯦ ꯌꯦꯔꯨꯝ ꯕꯤꯈꯥꯎ ꯇꯥꯒꯗ꯭ꯔꯥ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯁꯦꯡꯕ ꯂꯩꯔ ꯆꯥꯔꯦ ꯄꯨꯛꯇꯤ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯍꯣꯔꯦꯟ ꯁꯤꯔꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩ ꯇꯣꯏ ꯑꯩ ꯁꯔꯦꯟꯗ ꯇꯧꯔꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯃꯐꯧꯗꯤ ꯉꯝꯃꯝꯃꯦꯕ ꯂꯣꯏꯒꯣ ꯆꯪꯉꯝꯃꯦꯕ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗꯒꯤ ꯏꯁꯥꯁꯦ ꯑꯗꯨꯝ ꯑꯣꯛꯂꯛꯄ ꯍꯧꯔꯛꯑꯦꯕ ꯑꯩ ꯉꯁꯥꯏ ꯅꯪꯒꯤ ꯈꯨꯆꯥꯗꯣ ꯑꯩ ꯅꯣꯛꯈ꯭ꯔꯤꯁꯦ ꯊꯥꯒꯠꯈꯤꯖꯗꯩ ꯅꯠꯇꯦꯕ ꯅꯪꯒꯤ ꯖꯣꯞ ꯖꯣꯞꯀ ꯆꯥꯔ ꯂꯩꯔꯝꯕꯗꯣ ꯑꯩꯁꯦ ꯇꯠꯂꯅꯦ ꯂꯩꯒ ꯂꯣꯏ ꯇꯠ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯦꯛꯒ꯭ꯔꯥꯎꯟꯗꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯕꯗꯣ ꯁꯔꯦꯟꯗꯔꯅꯤꯅ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯈꯤꯕ ꯃꯤꯁꯤꯡꯗꯣ ꯕ꯭ꯔꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕꯀꯣ ꯃꯣꯏꯁꯦ ꯌꯦꯔꯨꯝ ꯉꯥꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯁꯔꯦꯟꯗꯔ ꯇꯧꯕ ꯃꯤꯒꯤ ꯑꯩꯅ ꯍꯥꯟꯕ ꯅꯣꯛꯈ꯭ꯔꯤꯗꯣ ꯍꯥꯒꯠꯈ꯭ꯔꯤꯗꯣꯗꯒꯤ ꯅꯠꯇꯦꯕ ꯆꯥꯁꯜꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯄꯗꯅꯦ ꯅꯪꯁꯦ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯁꯟꯕ ꯀꯨꯠꯀ ꯌꯣꯠꯂ ꯂꯦꯡꯕꯗꯨꯗ ꯉꯝꯃꯦꯕ ꯑꯗꯨꯗꯗꯤ ꯑꯅꯤꯐꯧꯇꯤ ꯉꯝꯃꯝꯃꯦꯕ ꯐꯖꯅ ꯕ꯭ꯔꯦꯛꯒ꯭ꯔꯥꯎꯟꯗ ꯌꯦꯔꯨꯝ ꯃꯨꯟꯅꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯔꯨꯝ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯩ ꯊꯣꯏꯔꯕꯅꯤꯅ ꯃꯥꯅ ꯉꯝꯗꯣꯏ ꯆꯥꯁꯜꯂꯣ ꯁꯤ ꯑꯩꯗ ꯇꯉꯥꯏ ꯐꯗꯕꯤ ꯆꯥꯕ ꯃꯣꯏ ꯍꯥꯞꯆꯜꯂꯦ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯕꯣ ꯌꯥꯗꯦ ꯍꯣꯔꯦꯟ ꯐꯤꯈꯥꯎꯗ ꯌꯦꯔꯨꯝ ꯈꯥꯏꯗꯣꯔꯛꯄ꯭ꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯅꯠꯇꯦ ꯃꯌꯥꯝ ꯌꯦꯔꯨꯝꯁꯦ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯆꯥꯕꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯆꯤꯠ ꯈꯔ ꯆꯥꯔꯗꯤꯅꯦ ꯉꯝꯗꯧ ꯃꯥꯜꯂꯦꯕ ꯁꯤ ꯈꯨꯆꯥꯔꯒꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯍꯥꯟꯕꯩꯅꯤ ꯄꯤꯒ ꯀꯩꯒꯤ ꯂꯣꯏ ꯇꯥꯔꯦꯕ ꯑꯁ ꯑꯩꯁꯨꯅꯦ ꯑꯩꯗꯤ ꯁꯤꯔꯕꯅꯦ ꯑꯩꯗꯤ ꯉꯁꯤ ꯊꯋꯥꯏ ꯂꯥꯜꯂꯤꯁꯤꯅꯦ ꯚꯤꯗꯤꯑꯣꯗ ꯁꯤꯔꯕꯅꯤ ꯃꯌꯥꯝ ꯈꯨꯠꯁꯥꯗꯨ ꯂꯩꯔꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯁꯤꯜꯂ ꯂꯩꯔꯝꯕꯗꯨꯗꯤ ꯑꯩꯗꯤ ꯇꯨꯝꯍꯥꯎ ꯇꯧꯔꯒ ꯌꯦꯔꯨꯝ ꯆꯦꯂꯦꯟꯖ ꯇꯧꯔꯒꯨꯝꯁꯦ ꯑꯃꯁꯦ ꯌꯦꯔꯨꯝ ꯏꯁ ꯄ꯭ꯂꯦꯠ ꯑꯃꯃꯝ ꯇꯧꯁꯦ ꯍꯥꯏꯔꯝꯃꯦ ꯃꯥꯅ 10ꯐꯥꯎ ꯆꯥ ꯉꯝꯗꯕ ꯃꯥꯅ ꯑꯩꯈꯣꯏꯅ ꯁꯤ ꯌꯦꯔꯨꯝ 10-10ꯅꯦꯕꯀꯣ ꯃꯥꯁꯤꯅ ꯍꯥꯏꯁꯦ ꯌꯦꯔꯨꯝ 10 ꯇꯧꯒꯨꯝꯁꯤ ꯌꯥꯝꯗꯦ ꯑꯗꯨ ꯇꯧ ꯌꯦꯔꯨꯝ 10 ꯆꯥꯁꯤ ꯄ꯭ꯂꯦꯠ ꯑꯃ ꯆꯥꯁꯤ ꯁꯤ ꯋꯥꯖꯥꯎꯁꯦ ꯑꯗꯨꯗꯤ ꯌꯦꯔꯨꯝ ꯑꯃꯅꯦꯕ ꯆꯥ ꯉꯝꯗꯦ ꯌꯨꯝꯗꯐꯥꯎ ꯌꯦꯔꯨꯝꯐꯥꯎ ꯌꯥꯝ ꯐꯖꯅ ꯋꯥꯅ ꯆꯥꯕ ꯌꯦꯔꯨꯝ ꯑꯐꯨꯠꯄꯁꯦ ꯍꯩꯅꯗꯦꯕ ꯆꯥꯕ ꯑꯉꯧꯕꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕ ꯑꯗꯣ ꯆꯦꯂꯦꯟꯖ ꯇꯧꯕꯅꯤꯅ ꯆꯥꯁꯟꯈ꯭ꯔꯦ ꯉꯝꯗꯕꯩ ꯍꯣꯔꯦꯟ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯈꯔ ꯋꯥꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯅꯠꯇꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯥꯛꯇꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯁꯦ ꯃꯌꯥꯝ ꯃꯔꯝꯗꯣ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯈꯪꯉꯝꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯁꯨ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯅꯦ ꯅꯥꯀꯟꯗ ꯌꯦꯔꯨꯝ ꯌꯦꯞꯄ ꯃꯤ ꯑꯃ ꯂꯩꯔꯤ ꯁꯣꯝꯗ ꯌꯦꯔꯨꯝ ꯉꯥꯏꯔ ꯑꯗꯣ ꯃꯊꯪꯗ ꯐꯖꯅ ꯇꯧꯔꯛꯑꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯛꯑꯅꯤ ꯑꯩꯈꯣꯏ ꯁꯤꯁꯤꯁꯨ ꯃꯥꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯃꯥꯁꯦ ꯃꯌꯥꯝ ꯌꯥꯝ ꯀꯪꯉꯒ ꯂꯥꯛꯑꯦꯕ ꯑꯗꯨꯗꯨꯒꯤ ꯍꯟꯗꯛꯁꯦ ꯃꯨꯛꯕꯥꯡ ꯈꯔꯗ ꯑꯩꯅ ꯌꯥꯎꯍꯟꯕꯤꯒꯦꯅ ꯃꯥꯁꯦ ꯅꯦꯛꯎꯕꯅꯦꯕꯀꯣ ꯑꯩ ꯁꯤꯔꯦ ꯃꯥꯁꯦ ꯃꯌꯥꯝ ꯌꯥꯝ ꯀꯪꯉꯦꯕ ꯍꯟꯗꯛꯁꯦ ꯃꯥꯁꯦ ꯄꯅꯤꯁꯃꯦꯟ ꯀꯦꯟꯁꯦꯜ ꯄꯥꯅꯤꯁꯃꯦꯟ ꯇꯧꯔꯁꯤ ꯀꯩꯒꯤ ꯇꯣꯛꯇꯣꯏꯕ ꯀꯩꯃꯛ ꯇꯧꯒꯗꯕꯅꯤ ꯀꯩꯅꯣ ꯀꯩꯗꯧꯗꯣꯏꯕ ꯀꯩꯗꯧꯗꯕ ꯀꯥꯟꯗ ꯌꯦꯔꯨꯝ ꯆꯥꯁꯜꯂꯨ ꯅꯪ ꯊꯣꯏꯕꯩ ꯉꯝꯃꯔꯣꯏ ꯋꯤꯟꯅꯔ ꯆꯥꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪ ꯋꯤꯟꯅꯔꯒꯤ ꯒꯤꯐ ꯉꯝꯃꯔꯣꯏ ꯄꯥꯝꯗ꯭ꯔꯦ ꯅꯠꯇꯦ ꯑꯩꯗꯤ ꯆꯤꯟꯁꯦ ꯆꯤꯛꯈꯠꯂꯒꯅꯦ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯑꯕꯅꯦ ꯍꯥꯏꯕ ꯑꯩ ꯉꯁꯥꯏ ꯍꯥꯒꯠꯈꯤꯕꯗꯩ ꯁꯤꯔꯦꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯔꯨꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯕꯁꯦ ꯉꯝꯗ꯭ꯔꯦ ꯃꯊꯪ ꯀꯩꯅꯣꯝꯃ ꯆꯥꯕ ꯉꯝꯗꯧꯕ ꯑꯃꯗ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯉꯝꯗꯕꯅꯦꯕ ꯑꯗꯣ ꯍꯥꯒꯠꯈꯤꯕꯗꯣ ꯑꯩꯗꯤ ꯑꯃꯨꯛ ꯂꯦꯝꯗꯝꯅꯦ ꯅꯣꯛꯄꯗ ꯂꯦꯝꯃꯝꯃꯣꯏ ꯅꯥꯀꯟꯗ ꯃꯌꯥꯏꯒꯤꯁꯦ ꯈꯔ ꯁꯣꯝꯗ ꯕ꯭ꯔꯦꯛꯒ꯭ꯔꯥꯎꯟꯗꯅꯦ ꯈꯪꯕ꯭ꯔꯥ ꯌꯦꯔꯨꯝ ꯈꯥꯏꯗꯣꯛꯅꯕꯗ ꯁꯤꯟꯅꯔꯦ ꯃꯥꯅꯦ ꯅꯪ ꯑꯅꯤꯇꯪ ꯂꯦꯝꯕ ꯑꯅꯤ ꯀꯥꯏꯅ ꯑꯍꯨꯝ ꯁꯤꯗꯣꯔꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯣ ꯅꯪ ꯍꯥꯏꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯝꯗ ꯁꯤꯁꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯗ ꯀꯩꯅꯣ ꯀꯩꯀꯥ
like subscribe นั่นหรอ ꯑꯗꯨ ꯈꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯑꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯥꯏ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯍꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯑꯅꯧꯕ ꯑꯣꯏꯅꯁꯨ ꯇꯧꯔꯦ ꯑꯗꯨ ꯃꯨꯛꯕꯥꯡꯗꯁꯨ ꯀꯌꯥ ꯆꯥꯕꯗꯤ ꯉꯝꯗꯦꯕ ꯃꯌꯥꯝꯅ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯆꯥꯗꯕ ꯁꯥꯏꯒꯩ ꯈꯟꯕꯗꯣ ꯑꯗꯨꯗꯤ ꯑꯣꯟꯅꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯆꯥꯒꯜꯂꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯀꯥ ꯍꯦꯟꯅ ꯕꯣꯔꯥ ꯆꯥꯁꯟꯕꯗꯨꯗꯤ ꯉꯝꯖꯗꯕ ꯑꯩ ꯁꯤꯒꯤꯗꯕ ꯑꯍꯥꯟꯕ ꯁꯤꯔꯣꯝꯅ ꯍꯥꯒꯠꯄꯗ ꯃꯌꯥꯝ ꯑꯩ ꯏꯈꯪ ꯈꯪꯉꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯃꯌꯥꯡ ꯀꯪꯕ ꯃꯤꯁꯦ ꯃꯊꯤꯕꯣꯡ ꯂꯥꯎꯕꯩꯅꯦꯅ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯁꯨ ꯂꯣꯏꯅ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯦ ꯕꯥꯏ ꯕꯥꯏ